New Delhi dengarang Naga Pisto ki matang da center amasung NACN IM gi marakta wari shana ki wafam sing gi matang da sab chaba report ama lakliba November mari phaugi manungda Manipur laingak na miyam da khangal lu haina Coordinating Committee of Manipur Integrity COCOMI gi coordinator Shunin Karam na phongdokre Kwa kaithel akham lekai da leiba amuko gi office da ngasi COCOMI gi thomi sing yauna pangthokhiba pawgi mifamda Shunin Karam na makha ta na hai Naga Pisto ki waroishin porok na bagi pandam da NACN IM amadi India government na sahi kunithoi sukna wari sanarakpa adugi makha satharakpa oina New Delhi da ngarang athengba phawba wari sanare haiba miyam na tare Shanariba Pistok ado aikhoina welcome tawi adubu nakal ani na wari shanariba ado kari da yanariba no haibadu phongdokpa leite maram aduna hojik yanakhiba wafam aduda Manipur gi interest sokpa yauramba targadi miyam na yaba ngamloi Hojikti waroisin laklabanina kari karamba maramda yanaribano haibado miyam mangda government of India na yamna athu matamda khangan gadabani ngarang wari sanaduna yanakhiba aduda kari wafam yawi haibasi Manipur laingaki Delhi da leiriba chief minister na yamna mayek sengna miyamda khangan gadabani Manipur government na su Pistokti yanakhiba wafam sing ado tha asigi mari phawda miyamda khangan gadabani Hojik changsilliba khongjang asida miyamna confusion amata leibiganu ihau hauriba khongjang loisingna Kut festival da kariguma makhal amatagi disturb tawbiganu loinana sintha lepagi khongjang ase numidang pung taruk phawdi aduma kaidana chathabiu haina appeal tawki tha asigi ani dagidi hojik chathariba wakat mifam ase lekai singda leptana adum chathabiu hairi Hairiba section mifam wakat protest ase tongan ba sinfamda leiriba miyoi punamakna saruk yabiduna Manipur gi apunba saktam kaidana ba amadi miyoi punamaki saruk yawi haibasi khanbiraduna punna saruk yaminna ba appeal tawki loinana khongjang loi singna protest chathaba matamda atopa phurup singda nungai roidaba wahi wata si nabidana ba haiki ningsing bayabadi kumja 2001 da ceasefire extension torokpagi matangda miyoi 19 gi punsi pikhamnaki assembly secretariat mai thaki adugumba miyam gi akanba ihau aduna without territorial limit ceasefire hando hanbangamki asumna ngarang yanakhiba warep sing Manipur gi interest sokpa wafam yauram lagadi madu chap chana khanglaba matung kumja 2001 gi June 19 da thokhiba thodokta oikhiba aduda miyam gi tempo adudagi taadana khongjang changsing gani haiki Kangluk Puruk Kaidana Laiba Kanbasida Punna Sangshin Minasi Tokai na Laiba Kangani Haibadu Thadok Laga COCOMI na Sangshiliba Khongjang Asida Punna Satminaba Asina Manipur Kannaba Phirebni Amadi Punna Honamina Si Haiki Manipur Laingakna Karimata Tauroi di Hairaga Kashmir da Article 370 Lauthokiba Adugumna Manipur Laingaki Constitution Singda Paramilitary Force Thamjinduna Lanbung Amaguna Lairiba Asina Mahiroi Singda Kihanba Amadi Singnaba Amapoli Mamang da Manipur da asigumba kallaba khongjang chathaba matamda commercial flight amata paikhide aduga ngarang di tongan ba fighter jet plane pairaga airport ta thamba aduna miyam da singnaba ama pohalli maram aduna nakal ani gi marakta inakhiba agreement asida karigumba khara yauramba yai haina singnaba amadi miyam da pohalli hairi Paugi mifam aduda COCOMI gi assistant coordinator Phairoijam Nando Luwang na phongdokhibada India government na Manipur da divide and rule policy sanabiganu ngarang India government amadi Nagaland da base to loop kharana yanakhiba wafam sing ado Manipur laingak na miyam da mayek senga tha asigi mari phauda mari chumna khangan gadabani maramdi hanadagi lotuna thamlamba wafam sing ado kari point da yanari bano haiba ado ngasi phawwa khangandana thamli In principle oina yanakibagi contents pumba ado miyam da phongdokpa matam oire hojikti secrecy amadi confidence ki wafam leitre maramdi yanadringai maraktadi secrecy amadi confidence ki wafam leigadabani yanarabanina secrecy amadi confidence ki wafam leitre India government ne yanakhiba wafam ado miyam da mayek sengna khangan biro karigumba maduda Manipur gi interest sokpa yauram lagadi COCOMI amadi Manipur miyam na sukya yaba ngamloi Mahak na makha tana hai India government na Manipur da divide and rule sanabiganu government of Manipur na lakiba tang mari phawgi manungda sanakhiba waron sing ado karino haiba Manipur miyam da mayek sengna khangan naba thodang lawigadabani natrabadi Manipur government ase matik chadraba government amani miyam gi mahut sinba government aman natte haina lawrak loidabagi maram leite Government of India na ngarang yanakhiba wafam sing ado miyam da khangan biu aduga stakeholder singda wari sanabagi invite chu tawbiu haina su mahakna phongdoki aroi bada Paobilai news reader gi video bi yengbiri khuding makpu thagatchai